Manipuri Wari Pambi Channel na tabiriba pumnamakpu amuhan na taram nogsari ngasisu mayamgi ngaihak pothananabagidamak anauba Manipuri wari masa ni khaktang puduna laksari ahanbagi wari masa sige maming aihak layek pani wari masa sehana taminarasi aihak layek pamini Roma aihak layek pa artist ni aihak na aihak ke canvas manakta pareng sana lengduna lairiba angangba asangba napu makal mathel masugi patra mayam aduda munna yengladuna aduga turina khutta canvas ka mayokna na lepliba Roma wai launa mahakki oi thangba lengwandagi haitharakpa phurit yaudaba angauba thabakta tariba samlang pumbumna tariba pambomna tangthak naiba ipaktagi karakpa zwargum haupi amuba mapa lonba phanek ama Fidol singkhatuna setliba khwangchet macha amasu lakliba leptuna lairiba kusuna komla masu tangang ngaurabi Romani masa muksauna yekadoribani mahakki sabi life size portrait ama aihakki angauba canvas ta masu-masugi Roma natte angakpa phanglaba masugi Roma angangba asangba amuba napugi Van Gogh ki nungsagi asabda ayakpa masu lukrek kumna napu masugi golpi masu lairik tambiba ozagi wahi masu sizinaganu masuna mahakpu manghalagani layekpagi niyom tairuraba hanna samba was ayhakki turina wauthangnaba masugi patrada lupada mangairi ayhakpu kayam kuina lepkadoribano Romana hanglami Nahakki sabi loina yekpada numit marini mangani disangani mata maduda numit yung khiduna nungthil haurakpada mangairi numit ki mangal da yekpana lai yekpa aikhoigi khudong sabani laihak tumina lairuraba tungda amuk Romana hairakami aihakpu numit marini mangani asumna leplabadi siredana aduk wagani khangjaramlabadi aihakki wakhal mami ama mangonda pirabara haiba adudi aihak khangde Roma aihakna karino aihakna hairaga toklabadi aihakna hakki sabi yamna yekningi amung nauna hairibadi karigino nahakna sabi yekani haiduna aihak lepliba natro sumi aihak nangi sabi yekningbani adubu adumna di yekningba natte adudi karigino nahakna yaningloi nahakna haibada aihakna karamba yadaba laikhrabage yadabadi laikhidri aduda handak kisimadi yaningloi singnabanida aihak yaningloi haibana karino karamba mawongduno hairo nahakna sepna ngathaduna hippa phireptani ihe adu oire Romagi sinbal angangba aduna kharadang kakalap tauna nokmi taurami luna khalura wafum mama onthokna laina lairame khanbada thawai sangna lui haina khalluriba mibu pangmalli natraga pangmande haina lakna duna nok pamino ni ngasai makai aihaksu canvas ta aihaki mityang pham thamlami haujikti Roma da onsen duna lairami Roma nahak layek pa amagi model khak oi khidri karino haibadu khangdri aihak nahak pu yengingbadi Monet ki Lempia Titian gi Venus natraga Goya gi Naked Mazagumna aihak ti tamlibani adubu makoy gumna di yekningi lukrek na oktabi marakta laiduna oktabi sing yekpa degagi kalakningay ni nahak na khanglaroy impressionist synchronist kaya gilayek yamdrabada ayaksu Pablo Picasso gi niyom na pundo na thamdabagumna ari pamawong lamsat laitabagum individualist amagumna ayhak na khalami genius singi Olympia natraga Venus magnatrabasu Romagi sabina aihakki Pallas Athena oina laihauba nahak na hairibasing ado ay gyan ka amata tade layekpagi model haibana karino aihakpo na karamba phirepta layu haibano aihakki sang na holiba sormapi amana kamasa studio adugi maikai mari magta sinba thongna sandoklamni aihakki lengdaba miyeng na Romabu amuktangga yenglamni Roma nahak aihak na haigadoriba se yaroi aduna amuk karino haibado hanglanu nahaki sabi yekpa haibado toklasi
Haisu haidana ayhangna yaroi karamna khanglibano nahakkidamakta ikaiba thadokpada ikaikidre awaba kayasu khange haiduna yari aduga amuksu hektamak sawi aihak Romada amuk hanna yengudre mahaknadi ngakpaga loinana aingonda sangtrik sangna yengbagi inildi phaubugum tawramni tumina minute khara haukrabada ka adugi asikpado second khodingi akibagi masak phanglamni ngayaki matungda matat oiba sonthangnaba khonjelda Romana kumlakhi phagada mongda aihaki sabi yekpa yagani lai yekpham ka studio gi manungda canvas ki mayoknabada hidan masa ama thari hidan masa asida sepna nga thaduna monga loina duna makut yena sauduna makut oina phairuda thamduna hiplibi ase Romani prakiti makki kutsemni miyoibagi kutsemgi phizona amuk kuptrabada prakiti gi phajaba mupung phare tangang na hauraba haksangda oi thangba lengbandagi wai putharaktuna thabak mathakta tariba muraba soijainaraba samlang masu anigi angakpa thengnabani tumna leiba thabak anina sepna hiplibana khara paitha hallabada monet ki olympiadi singlemna mahakki miyengna thamki amasung goyagi dachesti thaoidaba miyengna canvas amasung goyabu mayukna khi adubu Romadi ikaijabatana launa pangthokpa ngamjadraba miyengni ikaibabu maithiba pirage khalladuna momon tawba minoksu tapna khangamdaduna hanjinjakhirami aduda Roma nesana sumal abi Roma gumlammi aihaki amuba angauba pardarda machugi lan turigi jagoi aihak kari khallibano haibadi khangde adubu tangna phangaba drisya ado khutsemgi mamida laihaunanaba kannadi honari ngaingamdana sor phawbu thingba makhai nan thokkigadore haiduna amanba asaba ayekpa aihaki laibakta sauriba humang marikna khazai anida tapna toreina ina senthaba haurakli matamaduda basantagi di mamaini kalenthagina ahanba khongsat aihaki turi lepkhraba male wakhal yaudaba aihaki atappa khongthang khara hidangi maikairomda thangbagumsu tawrami aihaki miyeng anina Romada amuk canvasta amuk miyeng amatada on khramale Romada ngangranaba nauraba phaibak anigi tarakpa pumbumnaraba khubomgi mawong phajabagi loiba naidrabara aihaki sor honba lepkhraba male gyan taribra natraga phajabana aihaku sumat khrabara nungsiribara natraga ngaurabara asaba igi inilna sahalaba hakchang amana aihaku mayai kahalla male natte jadu oiramba tare asaba sor mapi amana ngaihaki matungda aihaku khangba makhai gyan tahanki inakte hiplibi pijol yaudraba thawaisu yaudraba aduga sordi holiba asina kanano Roma prakriti gi kusemgi phajaraba khudol angakpa phangna phajarabi aihaki mina ubadagi khwaidigi hena sumatpaga loinana phajarabi Roma aihaki miyenga kagi thongnauga mayokna rubada numit taramdai ngangranaba matam oiramle matamadu phugaina yena khada satliba gulab singado liri humlaba numidang wairamgi malangbaga hakthengna ruramale hai humduna khanglammi adubu munna yengkhibadagi khoimuna khangduna lahi suppada khangamdaduna hai male nahakse saga karisu khenade tablapna lagleba khonjel asina kadaidagino kanadagino naurabi Roma phajarabi Roma nungsi sangenglibi Roma mani Roma dani hoi Roma aihak artist ni layek pani asira nahaki sabi yekpa haibado thajadraga canvas ti yengudana yekpa hoibasidi uirum tauraba Roma gi mamit aniado khara lauthokirami amasung canvas ki maikaida chumna yenglambadagi sangtrik sangna lauraba mamit aniadona yengba horaklamni ngaihaki matungda mahaki miyeng ado akiba nungsa thiba amasung angakpana thalami ayaksu karino haiduna canvas ki maikaida yengthokirami karino canvas asidi pumau ngauna leramliba turina amuk phawba taramba udrena ayhaku masu phana yamna taikrabadaine amuba napu wauthang naba canvas ta turina isokmak soklamdrawara
ꯊꯃꯣꯏꯒꯤ ꯏꯊꯤꯜꯒꯤ ꯃꯪꯒꯤ ꯃꯪ ꯉꯥꯛꯇ ꯃꯪꯂꯨꯔꯕꯔꯥ ꯅꯠꯇ꯭ꯔꯒ ꯕꯔꯤꯌꯥꯟꯗ꯭ꯔꯦꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯁꯕꯤ ꯊꯣꯛꯂꯕꯔꯥ ꯔꯣꯃꯥꯒꯤ ꯑꯇꯃꯥꯅ ꯀꯦꯟꯚꯥꯁꯇ ꯔꯣꯃꯥꯅ ꯔꯣꯃꯥꯗ ꯈꯪꯍꯧꯗꯅ ꯁꯣꯔ ꯃꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯔꯨꯕꯥꯌꯠꯇꯒꯤ ꯑꯣꯁꯀꯥꯔ ꯋꯥꯏꯜꯅ ꯁꯦꯝꯕ ꯁꯣꯔ ꯑꯃ ꯑꯩꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯍꯥꯛ ꯏꯁꯥ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛ ꯑꯅꯤꯃꯛꯅꯤ ꯃꯁꯤꯕꯨ ꯂꯥꯏ ꯌꯦꯛꯄ ꯑꯃꯒꯤ ꯍꯧꯅ ꯂꯣꯟꯆꯠꯂ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯑꯏꯕ R.K. ꯗꯔꯦꯟꯗ꯭ꯔ ꯁꯤꯡ ꯑꯅꯤꯁꯨꯕꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯋꯥꯔꯤ ꯃꯆꯥꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯕꯦꯁ ꯇꯧꯕꯅꯤ ꯅꯩꯅꯕ ꯌꯥꯕꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯖꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯤ ꯀꯜꯂꯤ ꯅꯥꯇꯩ ꯆꯥꯗꯅ ꯍꯩꯇꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯤ ꯁꯤꯍꯟꯕꯁꯨ ꯌꯥꯏ ꯃꯔꯤꯜ ꯂꯩꯕ ꯅꯨꯄꯤꯗꯤ ꯃꯁꯥ ꯃꯁꯨ ꯐꯍꯟꯕ ꯉꯝꯃꯤ ꯑꯃꯗꯤ ꯌꯣꯛꯄ ꯉꯝꯃꯤ ꯃꯊꯧ ꯈꯪꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯊꯧꯒꯜꯂꯣꯏꯅꯤ ꯃꯇꯝ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯕ ꯀꯥꯇꯨ ꯀꯥꯔꯟ ꯅꯨꯄꯤꯗ ꯎꯁꯤꯠꯇꯕ ꯎꯠꯄꯗꯤ ꯆꯩ ꯆꯥꯅꯤꯡꯉꯥꯏꯅꯤ ꯆꯥꯏ ꯊꯣꯏꯕꯤ ꯈꯨꯡꯒꯪꯒꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯆꯍꯤ 34-35 ꯔꯣꯝꯒꯤ ꯂꯦꯡꯒꯥꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯏꯆꯝ ꯆꯝꯅ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯖꯔꯝꯕ ꯂꯧꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯊꯤꯕꯅ ꯀꯤꯗꯅꯤꯒꯤ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯥꯡꯎꯊꯛꯇ ꯄꯤꯈꯝꯅꯈꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ ꯆꯣꯡꯊꯣꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯂꯧꯁꯤꯡ ꯀꯨꯝꯕ ꯉꯥ ꯐꯥꯕ ꯌꯣꯟꯕ ꯆꯦꯡ ꯆꯥꯛ ꯇꯤꯛꯄ ꯌꯣꯟꯕ ꯅꯨꯄꯤꯅ ꯇꯧꯕ ꯌꯥꯕ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯇꯧꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯐꯖꯅ ꯊꯥꯛꯄꯗ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯍꯜꯂꯤ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯊꯣꯏꯕꯤꯁꯦ ꯀꯨꯏꯔꯣꯏꯀꯣ ꯃꯁꯛ ꯃꯇꯧꯒ ꯐꯖꯕꯅꯦ ꯅꯍꯥꯅꯒ ꯑꯣꯏꯕꯅꯦ ꯊꯨꯅ ꯌꯨꯝ ꯄꯥꯟꯈꯤꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯥꯒꯤ ꯇꯨꯡꯗ ꯃꯃꯥꯡꯗꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯀꯔꯤꯅ ꯊꯣꯏꯕꯤ ꯃꯔꯤꯜ ꯈꯥꯕꯗ ꯅꯠꯇꯅ ꯃꯔꯤꯜ ꯄꯥꯜꯂꯤ ꯅꯨꯄꯥ ꯅꯍꯥꯅ ꯃꯃꯤꯠ ꯃꯅꯥ ꯆꯨꯝꯗꯅ ꯌꯦꯡꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯉꯥꯡ ꯋꯥꯇꯥ ꯀꯤꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯏ ꯍꯦ ꯅꯆꯟꯒꯨꯝꯕꯅꯤ ꯅꯃꯥꯒꯨꯝꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯀꯥꯗꯤ ꯈꯟꯒꯅꯨ ꯑꯩꯒꯤ ꯅꯨꯄꯥ ꯂꯩ ꯑꯐꯥꯎꯕꯅꯤ ꯂꯝ ꯍꯦꯟꯒꯅꯨ ꯁꯝꯕꯜꯗ ꯎꯊꯛꯇ ꯌꯥꯟꯈꯠꯍꯜꯂꯨꯔꯣ ꯃꯁꯤꯃꯗꯤ ꯃꯥꯅ ꯍꯩꯖꯤꯟꯕꯅꯤ ꯎꯁꯤꯠꯇꯦ ꯍꯥꯏꯕꯒꯤ ꯈꯜꯂꯨꯕꯗ ꯁꯥꯎꯃꯟꯕꯒꯤ ꯍꯩꯖꯤꯟꯖꯕꯅꯤ ꯍꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯥ 4-5ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯒ ꯍꯦꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡ ꯄꯣꯂꯥꯡ ꯁꯥꯕ ꯃꯈꯩ ꯀꯪꯂꯝꯕ ꯍꯛꯆꯥꯡ ꯈꯔ ꯐꯅ ꯎꯔꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯑꯦ ꯃꯥꯁꯨ ꯈꯟꯕꯒꯨꯝ ꯇꯧꯏ ꯄꯨꯟꯁꯤꯁꯤꯗ ꯅꯍꯥ ꯑꯣꯏꯅ ꯃꯆꯥ ꯃꯁꯨ ꯆꯦꯟꯅ ꯍꯤꯡꯕꯁꯦ ꯀꯌꯥꯗ ꯄꯥꯞꯀꯤ ꯃꯁꯛꯅꯣ ꯀꯞꯄꯦ ꯀꯞꯆꯦꯠꯄꯤ ꯂꯨꯈ꯭ꯔꯥ ꯅꯣꯛꯑꯦ ꯅꯣꯛꯀꯟꯕꯤ ꯈꯤꯒꯠꯄꯤ ꯂꯨꯈ꯭ꯔꯥ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯐꯤ ꯃꯣꯠꯅ ꯁꯦꯠꯂꯦ ꯃꯋꯥ ꯂꯩꯇꯕꯗꯒꯤ ꯂꯥꯏꯔꯗꯅ ꯇꯧꯔꯤꯅꯤ ꯃꯤ ꯑꯣꯏꯔꯔꯣꯏꯗꯧ ꯄꯣꯠꯅꯤ ꯃꯄꯨꯟꯁꯤ ꯃꯥꯡꯗꯧꯅꯤ ꯉꯥꯡꯅꯔꯤꯕ ꯉꯥꯛꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯄꯣꯟꯇꯦ ꯃꯁꯤꯗꯅꯤ ꯃꯥꯅ ꯃꯔꯤꯜ ꯐꯨꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯆꯪꯂꯛꯏꯕ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯃꯔꯛ-ꯃꯔꯛꯀꯤ ꯃꯇꯦꯡ ꯌꯥꯡꯇꯛ ꯄꯥꯡꯕꯤꯔꯛꯄ ꯑꯣꯐꯤꯁꯥꯔꯗꯣ ꯃꯥꯒꯤ ꯑꯥꯁꯥꯅꯤ ꯇꯧꯕꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯛꯑꯦ ꯄꯦꯟꯁꯟ ꯆꯠꯂꯦ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ ꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯅꯥꯔꯛ ꯌꯦꯛꯂꯛꯂꯒ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯄꯗ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯧꯒꯜ ꯇꯧꯕꯤꯒꯗꯕ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯄꯥꯝꯖꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯊꯣꯏꯕꯤꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯟꯅꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯒꯤꯗꯃꯛꯇ ꯍꯤꯡꯅꯔꯤ ꯑꯉꯥꯡ ꯆꯥꯎꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯉꯥꯏꯅꯔꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯂꯧꯒꯟꯕꯤ ꯅꯞꯆꯕꯤ ꯄꯥꯝꯕꯤ ꯃꯣꯏꯊꯦꯝ ꯍꯩꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯤꯈꯥ ꯄꯣꯟꯕ ꯍꯩꯅꯗꯕꯤ ꯂꯤꯟꯗꯥ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯐꯣꯟꯒꯤ ꯔꯤꯆꯥꯔꯖ ꯍꯥꯞꯆꯗꯦ ꯃꯥꯒꯤ ꯑꯁꯥ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯞꯄꯤꯔꯛꯏ ꯀꯅꯥꯒꯤ ꯃꯦꯟ SMS ꯂꯨꯄꯥ 19ꯒꯤ 19ꯒꯤ ꯑꯟꯂꯤꯃꯤꯇꯦꯠ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯩ ꯄꯥꯝꯃꯨꯕ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯊꯣꯏꯕꯤꯅ ꯃꯥꯅ ꯑꯗꯨꯝ ꯃꯇꯝ ꯆꯥꯔꯝꯃꯅꯤ ꯈꯜꯂꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯔꯤꯆꯥꯔꯖ ꯍꯥꯞꯄꯤꯔꯛꯏ ꯃꯁꯦ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯑꯁꯨꯝꯅ ꯑꯁꯥꯒꯤ ꯃꯔꯨꯝꯗ ꯑꯁꯥꯒꯤ ꯃꯉꯥꯜꯗ
थोइबी मका लामना हिंगनिंगबगी महौ तंगबा हौरक्ले नोंगमा इखंग खंगहौदना दशा अमा थोइबीदा ताररे लेकाइगी मसा मनाउ फत्तबा खरना नुमिदांग नोंगसु थिली थिली सुबा नुमित अमदा मागी मसानुपी सही 13-15 ngairibi बेबीसादो नमदुना मसिन मरई मेंदुना नुपा मरी मंगाना फाबीख्रे मसादो थांगबोय सिंगबोय तौदुना थोंगालदा खामलिब कार अदुदा सुमनम नमसिलगा पुबीख्रे थोइबीदी चाखुमदा चाक थोंदुना लैबनी मतम अदुदा मसानुपा बोयना उहौबदगी सोर थबेत थबेत होलगा तमुबनी थोइबी फ्रंग फ्रंग चोंगी तौफम खंगदे मागी ऑफिसरगा हौजिकता वारी नुंगाइना सानरंबदो फोन फट मुथलगा कपना कपना थोइबी पायरकी लौसिंग अमा लाए लैकाई ताना लाउबसु कना लाक्पीद्रे नोंगा ताबने कानररोय खंदुना मोइरांगी पुलिस स्टेशनदा मौपासिंग थोकपा अमा लैबदुदा फोन तौरे पाइनरे इबुंगो नंगना नखोई सारदुदा थौदोक्सिगी पाउसिंग मरिक चुमना पीबियु अदुगा तोलबी नसे अइगी तेंबांग बीननबा हाइबियु अमदी खुरुमजरक ई तंबियु को कुइदे ngaihake matungda moirangi osi saibtuna mathang mathang bisnupur sendra kaibul amasung kumbi gi lambi da saiduna laiba police sing da mathang mathang pau pi khiduna lambi da lakpa gari sing sek tawada sendra manak nupi ado phaduna porokpa mifatta kangbu sing ado fare nupi adu da machin hangbada bebisana asengba hairaba tungda mioi sing ado phajana totki ayo ayo lanjare tungda so sumna tawjararoi ayo ayo lanjare sar haiduna lokapta ahing aduma makoi singado thamki nupi bebi chabudi mama thoibi kauduna moirangi osina khuchina khi thoibina osi saib tubu amadi magi staff singbu hanna hanna thagat jarami loinana ibudau thangjingbu kurum jarami numidangi pung 10 makhai tabada phone ama thoibi gi officer aduna phangki thoibina tawrakpani sor chaning chamang samnada asar ngasidi ai sirubadagi halakrabani mapok ama olabani adomna hapirakpa research amadi unlimited stun aigi isabu kanbibani ho mobile recharge hapirakpa ibungo nangse aigi sorne angang singi asengba mapani baba sauni ai wakhal ita deko officer aduna khommi mathangda thoibina ngaihakki mamangda thokhiba wari singado marik chumna sidhadana tammi aduga hanna hanna nungaina tamakpadudadi as lamhenba mi usitaba lukhrabi bu karisu laitana khanba makhoi mari manga do police na tot khibadudi peli hai asini thoibina tawrakhiba phone do numidang athengbada officer aduna balone he nangse asengba thoibini thairagi moirang thoibina kadi lindadi heloiko adunane aina nangbu as yare he phone thamage good night wari macha sigi aibana Rajendra Sarungba